ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯣꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯦꯛꯂꯥꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯖꯦꯝꯁ ꯅꯦꯄ꯭ꯔꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ, ꯕꯦꯜ ꯕꯇꯟꯗ ꯅꯝꯕꯤꯔꯝꯃꯨ꯫ ꯉꯁꯤꯗꯤ ꯑꯩ ꯂꯨ ꯀꯣꯛꯆꯔꯒ ꯂꯥꯛꯆꯔꯕꯅꯤ, ꯃꯔꯝꯗꯤ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯅꯤꯅ ꯂꯨ ꯀꯣꯛꯑꯁꯨ ꯀꯅꯥꯝꯇꯅ ꯈꯪꯗꯧ ꯅꯠꯇꯦꯅ꯫ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯣꯔꯁꯤꯡꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯎꯔꯝꯒꯅꯤ ꯑꯩꯅ ꯂꯨ ꯀꯣꯛꯄꯁꯤ꯫ ꯑꯩꯅ ꯂꯨ ꯀꯣꯛꯄꯁꯤꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯈꯪꯉꯝꯃꯣꯏꯅꯦ, ꯑꯩꯅꯁꯨ ꯍꯥꯏꯗꯕꯅꯤꯅ꯫ ꯑꯩꯅ ꯂꯨ ꯀꯣꯛꯏꯁꯤꯒꯤ ꯃꯔꯝꯁꯦ ꯏꯔꯨꯖꯕꯗꯅꯦ ꯁꯝꯐꯨ ꯇꯤꯡꯗꯅꯕ, ꯈꯪꯉꯤꯗꯅ, ꯑꯗꯨꯒꯤꯅꯦ ꯂꯨ ꯀꯣꯛꯏꯕ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯃꯥꯏꯁꯤꯅꯅꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯉꯧꯁꯣꯛ ꯉꯧꯕ ꯍꯦꯜꯂꯤꯁꯦ ꯑꯩꯅꯅꯦ ꯃꯥꯏ ꯇꯥꯕ ꯃꯇꯝꯗꯅꯦ ꯁꯥꯄꯣꯟꯗꯣ ꯆꯦꯜꯂꯪꯅ ꯌꯣꯝꯁꯤꯜꯂꯒꯅꯦ ꯇꯥꯔꯨꯔꯦ, ꯑꯗꯨꯗꯒꯤꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯉꯧꯁꯣꯛ ꯉꯧꯔꯒꯅꯦ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯃꯥꯏꯁꯦ꯫ ꯑꯗꯨꯒꯤꯅꯦꯃꯤ ꯑꯃꯁꯨ ꯂꯩꯕꯀꯣ, ꯑꯩꯅꯅꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯃꯣꯔꯣꯛꯁꯦ ꯑꯩꯗꯤꯅꯦ ꯃꯄꯨꯝ ꯊꯛꯑꯦꯕ, ꯁꯨꯒꯥꯏꯔꯒꯅꯦ ꯁꯨꯝ ꯊꯛꯇꯦꯕ ꯃꯣꯔꯣꯛꯁꯦ꯫ ꯀꯩꯒꯤꯅꯣ ꯅꯣꯏ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯃꯣꯔꯣꯛ ꯃꯄꯨꯝ ꯊꯛꯄꯒꯤ ꯃꯔꯝꯁꯦ, ꯍꯤꯟꯖꯥꯡꯗꯅꯦ ꯃꯣꯔꯣꯛꯁꯦ ꯑꯩꯗꯤꯅꯦ ꯂꯪꯗ ꯀꯤꯁꯜꯂꯒ ꯊꯛꯑꯦꯕ ꯃꯣꯔꯣꯛꯁꯦ꯫ ꯂꯪꯗ ꯀꯤꯁꯜꯂ ꯊꯛꯏꯁꯤꯒꯤ ꯃꯔꯝꯁꯤꯅꯅꯦ ꯃꯊꯪꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯑꯃꯨꯛ ꯃꯄꯨꯝꯗꯣ ꯊꯥꯛꯄ ꯌꯥꯏꯗꯅ, ꯑꯗꯨꯒꯤꯅꯤꯗ꯫ ꯑꯩꯁꯦ ꯁꯣꯔꯥꯠꯃꯛꯇ ꯆꯠꯂꯁꯨ ꯃꯤꯒꯤ ꯇꯟ ꯇꯧꯔꯛꯄꯗꯣ ꯑꯩꯅꯅꯦ ꯑꯃꯈꯛꯇꯪ ꯄꯨꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ, 4-5 ꯄꯨꯁꯜꯂꯗꯤ ꯈꯔ ꯐꯩꯌꯦꯗꯅꯅꯦ ꯃꯐꯝꯗꯣ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯇꯧꯔꯒꯅꯦ ꯇꯟ ꯃꯌꯣꯝꯗꯣ 4-5 ꯄꯨꯁꯜꯂꯛꯏꯕ꯫ ꯑꯗꯨꯁꯨꯅꯦ ꯑꯃꯨꯛꯇꯗ ꯆꯥꯕꯗ ꯂꯣꯏ ꯉꯝꯗꯗꯅ ꯑꯩꯅꯅꯦ ꯅꯨꯃꯤꯠ 4-5ꯅꯤ ꯆꯪꯅꯅꯦ ꯆꯥꯅꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯤꯉꯣꯟꯗꯅꯦ ꯍꯥꯏꯗꯣꯛꯄꯕꯨꯗꯤ ꯏꯀꯥꯏꯔꯕ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯝꯕ ꯂꯩꯗꯅꯀꯣ, ꯂꯤꯛꯁꯤꯜꯂꯒꯅ ꯂꯤꯛ ꯁꯥꯏ, ꯂꯧꯁꯤꯜꯂꯒꯅ ꯂꯧ ꯂꯩ, ꯆꯦꯛꯁꯤꯜꯂꯒꯅ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯏ, ꯄꯤꯊꯣꯛꯂꯒꯅ ꯄꯤ ꯇꯥꯏ, ꯑꯃꯗꯤ ꯐꯥꯗꯣꯛꯂꯒ ꯐꯔꯥ ꯁꯥꯏ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯉꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯈꯜꯂꯝꯗꯣꯏꯁꯦ ꯑꯩ ꯎꯔꯒ, ꯃꯁꯤꯒꯤ ꯂꯨꯀꯣꯛꯄꯁꯤꯅ ꯇꯧꯔꯛꯏꯁꯦ ꯆꯨꯝꯇ ꯆꯨꯝꯃꯝꯒꯅꯤ, ꯃꯁꯤꯒꯤ ꯂꯨꯀꯣꯛꯄꯁꯤꯗꯒ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯄꯣꯟꯇꯦ, ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯗꯣꯔꯤ ꯄꯣꯠꯅꯤ, ꯏꯄꯥꯝꯗ ꯇꯣꯏꯅ ꯍꯜꯂꯛꯇꯣꯏꯅꯤ ꯀꯥꯏꯅ ꯈꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯆꯨꯝꯃꯝꯒꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ, ꯆꯨꯝꯗꯔꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣই ꯁꯥꯏꯅꯒ ꯌꯦꯡꯉꯝꯃꯕ ꯑꯩ ꯍꯤꯡꯕꯩ ꯋꯥ ꯂꯩꯇꯦ, ꯅꯣꯡꯉꯥꯜꯂꯛꯄꯒꯅꯦ ꯋꯥꯆꯞꯇ ꯑꯗꯨꯝ ꯕꯥꯏ ꯄꯤꯔꯛꯀꯗꯧ ꯃꯥꯟꯁꯤꯜꯂꯤ ꯑꯩ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯈꯥꯗꯤ ꯁꯝꯊꯔꯔꯣꯏꯒꯦ, ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ꯫